Imphal East District ki Nongshum Da Leiriba Pabei na Luchingba Unlf ki MPA Marjing Batallion Asi Louthokpiganu haina ngasi khul asigi khunja singna mari leinaba singda appeal tourakli Paumi singa unaba amada Nongshum gi khunja mana hai kuki khulai paiba singna maitai misam da tattana landarakpadagi khunja singna haijarubadagi kem asi leirakibani lamdam asigi chingkhong chingya da Central Force personnel sing thamnaba lawrakpa phirep singda khunja singna yaningdaba leite adumoinamak Central Force na khunja sing asi ngak senbigani haibagi thajaba dudi leite nakalamaramda tampaki mafam ayambada paktakna combing operation chathagani hairiba asi kuki khulai paiba singna misam miyamda nongmai amasung bom kapsinduna landarakliba asi leptriba phauba chathaba yaroi haina su khunja singna makhatana phongdokhi Man of India ga pistok ta sanga kharaba MPA ekoi Nongshum khungang asida Nongshum bunga kana sendran leiriba asi handakta akoi Man of India na thoklathiba order amada ekoi gi makhoi gi mafam ani khak ingau rok amadi kakching khunau khak leigedabani haidana thokbi reiba order si ekoi Nongshum parja ama oina yaba ngamjaroi haibadi hauji si nakal ani gi irang si loiba natribani na mafam jidagi MPA chatkiba haibaje ekoi gi parja jingi pamdaba aikoi chap chaba phirep leijai aduna kaino haibadi aikoi mafam jidagi chalhange haiba taragasu ani gi lan si loirba matungda aikoi mafam jidagi MPA ji mafam chana leigedabani haibadu yajai aduga hauji aikoi na India lengakta thamjaningba mafam di koki gi na aikoi mafam khudingmak leiba yaraga aikoi Manipuri maitai jati gi na aikoi sumaina torokpa kanda aikoi da khakta miyeng hena changjan bibaje masi India lengak ki yamna thawong chadaba wafam ne na koi thamjage